Irang na maram oiduna tongan ba relief camp ta leiriba Phurup anigi IDP Singda masa masagi yumda hanjinba yaraba Singda Leingak na Pigadaba award pa Senpham Singh Pithok Pibagaloina na relief camp ta leiriba Singhi award apa menkatnabagi Senpham Chief Minister Yumnam Khem Chan ngasi masa masagi bank account Singda Phanghanba Houkhre Chief Minister Yumnam Khem Chan na Langol gi National Games Village ta leiba alternative housing complex ta Senpham loduna leiriba lanjaina riba miyam ga unabagi thauram amang asi Tokhe loinana Chief Minister gi meeting makhada district administration gi khuthangda sel gi mating sing adu ching amadi tamgi tongan ba mafam sing da hangba relief camp ta leiriba lanjinari sing gi bank account da direct benefit transfer gi khuthangda yahon khe ngasi gi thoram adu da kangpok pi amadi churchanpur gi tongan ba mafam sing da gi shu video conferencing gi khuthangda saruk ya khibaga loinana mafam adu gi lanjinari sing Chief Minister Y Khem Chan ga wari sanaduna makhoi gi khudong chadaba sing paudam Thauramadu video conference ki khuthangda Churachandpur AC gi MLA LM Khaute Saikode AC gi MLA Paundian Lal Houkhre amadi Deputy Chief Minister Nepchakip Gensu sarukya khe Chief Minister nangasi Phanghanba senthang aduda mamangda lupa lising kun gi Senpham Phanghraba imung lising mapan ga satret ni funipanda anirak suba oina lupa lising kunsu DBT gi khuthangda phanghankhe loinana mamangda Senpham Phangdriba Imung lising mapan ga chahum tara manga da lupa lising kun manga khudakta masa gi account sing da kaukhe masigi sumathakta lanjenari basingi award apa mena na ba lupa lising ani ga chamri kunsu DBT gi khuthang da phanghankhe thauram adu loiselakpada Chief Minister Y Khem Chana lanjenari basinga interaction tawtuna wari kaya su sanakhe Thauram adu Minister Khuraizam Loken Paso AC gi MLA Sapom Kunjeshwar Uripok AC gi MLA Raghumani amadi Kaisamthong AC gi MLA Nishikan Sapom su sarukya khe Loinana Imphal West District ke DC amadi SP yauna District Administration ge official kaya su sarukya khe Anu sarkar ma laki basigi yana ba tawam to pathabuksi IDP da lari basingsi yani kai mai da anjana hoda ba adu hathu sangba ya da mi pibam so dum dai daga su yawi Churachandpur amadi more city ya khun sangba ya da basi community amana thaja da basi thaja na ba kokna ba na ba ina to all the CSO Manipur what Hills Valley the loina singi IDP ki sinau sing valley basulai bi ba sinau sing sigi malakta nusi sana bagi mariama korona ba ena fil dogjani Singda su tamda su nasi ki function si kangpok tigi relief camp da ye honorable deputy CM nimsa kipin yobiri Churachandpur da pa honorable MLA Zamang yobiri honorable MLA Churachandpur LM Kopis yobiri benuna honorable MLA Paulinan Kopis yobiri aduna singi sinau sinasu why not cooperation fee virtual through the why not how easy by punna amaga Sino ba kung kongtang yan kajaraganda awala pala yung sarkar na pang maya bari pang jage atuwa madamda siyang sarkar na pansinjari